अहानबदा सोशल मीडिया री खोंगसब यामना थाजने ओदिबा पाव खरा मैम दा हाना अपडेट पिजरमगे अहान बोइना यामना लेबखिबा थौदोमनि ngarang numidang pung 12 rom tarakpa aduwaida sangai pro lamkhai mapad accident thokpudigi miyoi hum Leikhidre hairi aduga miyoi marina aso open nangkhre haina su report tawnari adu hariba thaudo odur Leikhidra ba miyoi singdudi Kudompok mamang lekaidigi posangbam punsib se kungotre apopapi ibosa kawi amadi Sagolban Koramakong lagi Toksom boys say Kuntragamanga Apokwa Leikhidraba Tis Ibosa Kawi Hari Aduga Hariba Lekai Ashimaktagi Kontogzum Memolsan say Kuntragam to Apokpa Ke Ragumani Kawi Hari Aduga Solaba Miyoi Mari Edu she's a hospital Ras Midisty Amadi Rimsta Leikatnari Hairi Hensu Tazane or Pauction Mahatana reportary to Mam Abdelapok Mam no Peter Kensu Senel Sugi Makedi Mam Gim Pam the Tamsari Amaromdana topa thazane oidiba paumna Singjamai Singa Makha Maisnam Leikaida Sawana Ngasayuki Pungni Palom Tarakpada IED bomb ama blast on Kre Hairi Hensu Paus Namakatana Fundorakli Makasa Tarafoina Irebak Poxi Dige Topamari Paukra Mumam Tamzagi Ku Matunda Memar Digi Miyoi Lising Kuntraga Samriga Sumniga Ama Mezoramna Sangzapam Lauduna Lady Mamang segi February thada satakiba lanmigi ku amana mikal miyamna khanhiba Aung San Suu Kyi government pu mafam lakthokraba matungdagi horaga Myanmardagi miyoi lising kuntraga sumnigi samriga ama international border landuna laklaga Mizoramda sangjapam lawduna leiri haina phongdokre wafam asi Mizoramgi home minister Lalsam Liana assembly da phongdokibani State aduda saidang lariba Myanmaris lising kuntraga sumnigi samriga amagi saye sigi manungda sangsilakiba miyoi lising kunga mapanga sumnigi sanigi yangkhaiga humdoi yauri haina district deputy commissioner singna home department August kunda pikhalakiba report amada pali wafam asi home minister na aibu wahangi pakhum ama piraduna haikibani Mizoram government state aduda lairiba Myanmar miyoi khudimaki maramda documentation tawduna identity card amasung refugee certificate issue tawkhibasi miyoi lising kuntraga samaga humdraga taretani thawrang adu leptana sathaba thaba amoibana tangkak naina pangthoktuna documentation tawri hauji state adu sanglakpa miyoi kya lairi amadi miyoi kharana makhoi na hana leramba khungang singda sanakibasu yawi haidi state disaster management and rehabilitation Department refugee singidamak lupa crore ahum kaithokre amasum yumlo na baleba adudagi state aduda lona sanglakiba miyoi singdi state adugi kha ithang thangba longta lai district lai amasum makhoi singadu Myanmar gi lanmiga larhulup Arakan's army ga kana khuthokna badagi ni haina su official amana phongdorakli longta lai sub divisional officer Sadar TT Bekhaizina haikibada haukiba numit tarenigi manung Myanmar digi miyoi songaga marfuga mapan district aduda sanglaki madu Myanmar August kuntraga mathuida nomai kapnabagi thaudok thokraba matungdani hari amasum state adudu sanglakiba refugee ayama relief camp sing local gi makhoiga mari mata thoknabasingna piba sangjafam amasum atai baragi yum singda laidi government khaktana tana Myanmar gi Michel Singh adubu NGO Sir Singh Mahairoi Lup Singh amadi Beles authority sing sinja amadi atai tengwang sing piri hainasu paus na makhatana phongdorakli Naharul Thawdang Poksi dige to pawmana Sainaga unkhatna basairakta Taiwan war exercise pangthokre US House of Representative Speaker Nancy Pelosi na Taiwan khongchat pangthokraba matung tarakpara thawang adabu China na yaningdabu utladuna Taiwan gi akoibida lan gi jahaz thaujinduna amadi war plane singba paisinduna military gi exercise pangthokraba matung tarakpada Taiwan su makhoi masabu ngakthoksanabigi damakta live firing war exercise pangthokre hain official report amana phongdokli China di Taiwan bu makhoigi territory gi manungsana leiba lamdam gi sarukni haina claim tawribani adubu wafam masi Taiwan di yamna kana yaningdabu ulibani China na karigumba ithat leiba sida landa silakpa thoklabadi madubu ngak thoknanaba Taiwan sem sadunu lei haina phongdokre masigi saruk oina ground readiness training sathariba sit leiba sigi armed force ki tangai fadana tawdabu yadraba mathau oidi hari Aikoina nungti numit khudingi oina tangai phadana tawdabu yadraba mandi amani haina Taiwan gi defense minister gi spokesman Sanli Phangna phongdorakli makna paumi sing unakhiba mada hairibadi government Taiwan gi lamdam tamna leiriba kha thangba pintung war games adu pangthokli
Taiwan sathariba defense operation asi maru oina ithatleba asida akiba pirakpa lairibasing adu athupa matamda chapchana pakhum piba ngamnabagi damaktani suhari Taiwan ki armed force asi matik sana khusu khulai sing pairi adubu China ga yengnabadadi khara sontharap oipa mong lairi Taiwan ki president Tsai Ing-wen su modernization program yengshinbaga loinana ngaksil gi matangna thadariba senpham sing hengkat hankre China na military gi oina akiba pibagi thawong sing hengalakli basi thengnanabagi damakta laukhalakliba khongthang asi mayek sengba strategic ama paikhat haningbagi apamba mamang general staff ki chief oiramba lisiming na phungdoki magna haikibada China na attack sa tharakpa yana lairiba sing ngak thoknanabagi damakta laukhatliba strategic sing mayek sengbawali President Tsai Ing-wen su China gi threat asi thengnanabagi damak paikhat kadaba khongthang sing adugi tangai fadaba lairiba wakhalon adu khangba ngamdabagum tawri haidi haujuk lairiba Taiwan ki president asima ki mamang lairamba president ga sangdam naduna yenglakpa matamdadi armed force maroina semgana bo honabada thawai hakchang yauna honari haina su thagatpadi phongdorakli marasida US ki maikaidigi su Taiwan bu China na landarakpadagi ngakthoknanabagi damakta dollar billion 1.1 gi oiba khusu khulai sing yonbada ayaba pikre US State Department na Taiwan na ehenba Harpoon missile $375 ki sent from the yuan bada ayaba pikre State Department irai numita lakthoki buwa from the Taiwan da $1.1 gi arm package ma ayaba pikre high ken su pawks na phongdorakli atopa pawamana Ukraine Zaporizhia nuclear power plant US ki santingak pa lanmi sing thambina ba suggestion tawkre Ukraine Zaporizhia nuclear power plant UN gi santingak pa lanmi sing thambina ba suggestion tawkre haina official report ki matungina phongdokli Russia na Ukraine landa silakpa horakhi ba ngalingi matamdigi horaga Zaporizhia nuclear power plant asi Russia na occupy tawdunu lakhrabani power plant asi de attack tawbagi thawong singsu toina sathadunu lakli masida attack adu amana amada sathabani haina su moral thangjinaduna lakhibani UN inspector singna mamang sayula power plant adu khongsat pangthokiba matamda amang ata thokiba sing adu yengsinkhibani UN gi inspector sing aduna power plant adu sil tawnabagi damakta athuba matamda security zone ama lingnabagi wafam recommend su tawke hari masida president Vladimir Putin gi maikaidigi haidibana UN nuclear watchdog International Atomic Energy Agency IAEA na nuclear power plant adu ki maramda pirakpa I pawksing sapsana thajbalai adomina agency sina Ukraine bu nuclear power plant adu da bomb kapsilakpagi matangda khangsinadana laithokliba adu budi akan mamongna criticize tawkhiani su pawkshin makhatana phongdorakli Russia gi leaders in makhatana haikibada IAEA asi yamna daita lairaba international organization amani hairiba organization asi pressure sale amasum Zaporizhia nuclear power plant Russia ki lanmising lairi mataukram na aikoina makoi gi lanmi lairiba mafam aduda bomb kapsinduna attack tawgaduri bano haibo hang songki Zaporizhia nuclear power plant bomb kapsilapagi daita si Russia no oigadra haibu wang hanglakibada wapam asi phongdokhibani hanisu paws na palakli proshilapoi na tendak na headlines kharaga myamna thamjaramge iraiba poksidi gi lokhosara kanda BJP na NIA sizinduna maral sina bohonare Popular Friend of India na ngasi BJP da maral sirodur National Investigation Agency na ye sizinaduna BJYM gi lusingba ma sikhibaga mari lainana case tama koibu maral sinaba laktunare haki haribo wafam si NIA na Karnataka gi mafam kunthra ga humdoida thihumgi thabak sathakraba matungda PFI na phongdorakibani NIA na thihumgi thabak sathakiba mafam singi manungda Mesuru Kodagu amasum Dakshina Kanara district yauri madu Bharatiya Janata Yuva Morcha gi lusingba Pravin Netar mihat ki mari lainaba case amagi BJYM gi lusingba du July 13 ta Dikshana Kanara district leiba maki poultry shop ama thong lolamba mayum da halaki matamadura maku hatkibani haidi hanisu paus na palakli ado hojko inadi paus matang sa lusinjarage masumyam puna no babdit ngaminasi and thank you